Hairok Kendragi Manung Chanba, Sikong Sekmai Bazar dagi Yairipok Bazar taba lambi gi porthole sing ngarang Sikong Sekmai Magic Association gi driver singna semjinkhre. Lambi semjinba aduda saruk yaramba association asigi secretary asa tomba ningthauzamna paumi singda fongdorakpada lambi da porthole laiba asina miyamna chathok chasin tawbada kudong chahandaba khaktanatana yamna kudong tiningai oi. Lambi asi black topping thanaba kendra sigi MLA na work order hapiyu haiki. Lambi asi semjinbada Sikong Sekmai Municipal Council gi mihut sing amadi special contractor Ningombam Babu nasu achauba mateng pangbirakpagidamakta su asa tombana thagatpa fongdorakhi. Yes, if we Sikong Sekmai Magic Association, Sinjatuna Hamdi, Mamang the Pera, Tabira Baduga, Kaibin in Zalatana, when I see Sinhadu Lepsaraga, Poina. We go on to Wiki Tabasi, drivers in Sinjavani, Sidesida, Wiki, Amazon, Matin Bangaba, Sikong Sekmai Municipal Council, Matin Bangre, Nuna Bazar of the Wiki, special contractor, and Babu, Matin Song of Bangre, see them.